lamdam asigi horokliba nahasing asi wakhal lousing yamna leirabasu thaksi khasi watpagi mami chawna tari haina hairok asigi MLA T.H. Radheshyam na phongdokre the Laikol Leimarol Khorjai Kol Manipur na sinduna Manipur Press Club ta pangthokba chongtham Bimala Basanta Award 2025 lanthokpagi thoramda wafam asi phongdokhibani thoram aduda Radheshyam na makha taraduna Manipur da leiriba nahasing na thaksi khasi watpagi maram oiraga society asi kairakbani awaba kaya mayuk naraba matung tungi punsida mai pakba ama oirakani lamdam asigi nahasing na honaba lepiganu lamdam asi chawkhatpa lamdam ama oinaba honaminasi haiki thoram aduda eminent singer amasung radio gi broadcaster oiriba ayekpam ningol chongtham ongbi kamalada chongtham bimala basanta award kusinaki loinana Manipur Language Advisory Board Sahitya Academy New Delhi ki former convener Professor Huirem Bihari amasung the Laikol President gi C.H. Subadani su saruk yakhi ita thamai iwali ligang sa tau gane ma zayam ta kuma ta bu ka ni kala shikhar ga pamje ba aina am thaina ki artist kari haini akhoi ji themu thengam da yam le akhoi ki ma tom ba ba wa re che ma ton don hoi ko oi me ai ma khoi bu ne che ai di admin dia ba mayung pa ma khanga loi ko na je shin khat pa nupi na lamjing ngak tani aduna nupi singa che